Paujari yung pumoy pamaruhay pa pau karab de Toudouribase. Mari Leikhidre Leikhidaba Chani marfudra mapan Youkhre. Hauki papung kun mari asida COVID-19 positive oiba Mioi mari Leikhidaba loidana state dasig oina laichat asina manam oiraga Leikhidaba Chani marfudra mapan Youkhre. Laichat asigi wangang loi amasung healthcare assistant director Dr. Khoirom Sasi Kumar mangang na thokpa cherol amagi matung ina Rajmedi City amasung James ta laichat asigi positive oiba nupi ama yauna Mioi mari Leikhidre hairi. Leikhidaba sing adu Impal West lagi Chahi nipuga mathoi churaba nupi ama Impal East lagi Chahi humpu amasung Chahi yangkai taruk churaba nupa ani loinana Sochanpur lagi Chahi kunthra homdai churaba nupa amagani haire. Atopa pau amana hana minister oirampat Laisram Nandakumar ngasi nungthil remstat Leikhidre ma COVID positive oiki adubo mamang thagi kunthra da laichat asigi negative oiki haire. Laichat asigi negative oiraba matung ta post COVID da lungs complication lakpadagi hospital da erakpani mahaki Chahi marhuga taruk Youkhre. Serol adugi matung ina haukiba pungkon mari asida Central Armed Police Force ki person mapan yauraga punna Mioi cham humpuga taruk nauna James Rims Impal East Impal West Maipakpi Hospital Sisa Hospitals Rajmedi City Insen Diagnostics Thoubal Bisnupur Senapati None Jiribam amasung Babina Diagnostics test taubada positive oire aiba khangkhibani aire. General population ki positive boy ke bami sama yang kai taret nupa marfuga taret nupi humra adu Impal West dan nipu taret Impal East ta humpuga mari Thoubal da taret Bisnupur da taraga taruk Kaksing da mari Ukrul da ani Tamenglong da ahum Senapati da ahum Sochanpur da ahum Jiribam da ahum amasung None da mangane. General population ki positive boy ki basik mapan da chatlubagi travel history amata leite haire. State asig oina laichat asig apon ba positive oy bagi masing lising kun mangha chanipanya kai ka taret. General population lising kun gani thoi chatre sumna ani Central Security Person lising ahum sama yakai mga sure aduga active case na lising ani chapon sumna ahum General population lising ani chatu umpuga mga Central Security Person chani kuntha gani panda lairi hairi. Hauki bapung kun mari asida laichat asida ki phaduna Mioi chani tara discharge Youkhre. Atopa pau amadana Aran Rabigi Dhabta Hengatnaba nate NSNIM. Nagaland Governor Aran Rabigi Dhabta NSNIM na Hengatnaba nate Nagaki tongan ba phiral amade tongan ba constitution amalai gadabani haiba demand ahong balairoi haire. Peace talk the government of India ki chief negotiator with Nagaland Governor Aran Rabina Nagaland State Hood de Thoramda miyam da piba warolda NSNIM ki maru oiba demand amadi hariba Nagaki tongan ba phiral amadi constitution ki wafam yaroi. India government ki di Indian nation ki phiral ama amade constitution ama haibasi yamna tasing ba wafam amadi haina phangdokibani. Nagaland Governor Aran Rabigi wafam aduba NSNIM na react tawraduna Aran Rabigi Dhabta ikoina Hengatnaba nate aiba wafam tamladuna lupasina hai mahaki wafam aduna matam ama AZ Pijo ki lusing makada Indian colonialist ki mayokta sathagiba lal adu amukhana Nagami hamta ningsinghalle. NSNIM na hai matam aduda intelligence bureau ki official singna launam tawduna Naga Mioi khara adusu India government ki makada thabak tawbasing khomjilak Naga People's Convention NPC semduna AZ Pijo ki lamsing makada sathariba lal adu hijack tawkhi. Launam namthak ta semkiba NPC ga colonist India ga point taraga taruk yawba agreement ama Indian constitution ki makada sign tawnaduna Naga sing India ki saruk ama oire aina India government na claim tawkhi. AZ Pijo ki lusing makada hauriba Naga National Movement adubo NPC ki khudangda haisingna hijack tawduna Nagaland state semki badagi loilam lenghak India ki makada Naga misam miyam kaya ki punchi pikamnakre. Kamthengna awaba kaya mayoknakre lanthung kaya mangtakre amadi Naga ki identity tapna manghalakli haidasu NSNIM na haire. Baragasida Marks Kuina Upsinbana brand Sok-halli neurologist COVID-19 dagi ngakthoknaba mipum khudimag face mask uptuna section thorok lokanerngai jarek asida face mask Upsinba asina Mioi bagi branda amaga ta thokan bagi masaka ma oire haina agency dagi phangba pau amana haire. Hariba wafam atu malim gi oina maming leiraba England gi neurology gi hospital di London Neurology and Pain Clinic ki consultant neurologist MD PhD Dr. Margaret Graces Bresona phangdokibane loinada neurologist asina phangdokiba adugi matung inna Mioi bagi brain asi oxygen watpa yadaba sensitive oiba kayat amani brain da jawriba hippocampus cell sing asi oxygen jawdana minute ahum leirabadi sigadawribane.
Amaromda face mask sisinaduna chin amadi naton khumjinduna nongmagi manungda matam sangna thamlabadi aksangda oxygen gi awat palhen bada natana carbon dioxide honjingani masida brain amang bakaya amathogan bagi maram ama ohelle kanagumba face mask kuina uptuna leiba mioi amada kok ngawba winingba soktaba amadi kok sik panasingba layong uthoraklabadi madu brain amangba oiba horokpagi khodam amane layong sing asi matam kharaki matungda haksangda hainaratuna mangkiba su yai adumai namak brain oxygen gi awat pamatam sangna lehin batarabadi kaugan bagi laina makal sing narakane kaubana sing ban neurology gi anaba sing asi khudak tegi naba aude anaba sing horokpada jamdrabada sahi khara change yum mai chakpada mioi ohum sire Rajasthan ki Hanumangarh district ta thokiba jum mai chakpagi Thoudok amada sahi kunthrarom surabi nupi ama amasung mahaki pikliba masa ani Youkhre aina police nangasi phongdokre police official amana phongthokpa matung ina mai chakpagi Thoudok adu ngarang numidang Hanumangarh district ki Pilibanga police station gi manung chana leiba dore wala area da thokibane official duna aiki Thoudok aduda urmila sahi kunthra mahaki masanupi rekha sahi manga amasung masanupa ayus Chahi om suraba makoi om maksike makoi tumduna leiringeda Thoudok adu thokibani aina phongdokladuna mahakna haike mai chakpagi Thoudok tu thokiba matam aduda urmilagi mapuroibadi mahaki phamda leikhe imung amada mioi mari cancer na nabada MLA Ranjit na tengbang pikre Sugunu Assembly Constituency manung channa tangjeng khunok maring lekai da leiba ningthogjum kumar gi imung gi mioi mari cancer laina na naduna leidiba asida kendra sigi MLA ke Ranjit na ngasi hakting nereng sinbaga loinana Sel amasung chanda thaknaba podam sing tengbang pikre MLA Ranjit na sel loina lupa lising tara sing bek tara chanda thaknaba polom kaya su khusinagi khongsat aduda yaukhiba sugnu police station da commando section da leiba kakjing khunok dagi mutum bobo koba mioi asina lupa lising manga sugnu block congress ki maru oiba thaupubo amu oiriba nimai chana su lupa lising manga gi mating pikhe MLA Ranjit na makata na phongdokhibada sugnu kendra da leiba ina kara khunba amade pauseng watana hapa imung singna su asigumba imung amada mioi mari cancer laina na naduna awaba phipam da leiriba asida angam basel amasung atai chana thakna polam sing mateng pangbiyo imung ama hupna awaba tarakpa sugnu kendra gi miyamna aikoi amatani haiba wakalol adu utuna mateng pangbiduna jokat sawgana bo honibena se aina su apel tawke Jail da thajin biyo hajaraki basalagi mioi ani kota NIA ki custody da remand tawre Salai Group of Companies amasung Smart Society ki mathangsinna Managing Director amasung General Secretary oiramba Narengbam Samarjitna Jampem Pirin ko mioi amaga luina October 18 lising ani taraga mapandat London da bangthok press conference amada Manipur India da ki tongan batare aibaga luina Manipur State Council semle aiduna lauthoki bagi mayukta NIA da lokatpa case amaga mari lein hantuna Pajan ki Salai amasung Smart Society ki Managing Director amate General Secretary yauna Mioi ani NIA ki maketi ki judicial remand prayer tawraduna puthoraki bada court na NIA ki custody de oina remand tawkhre ngasi NIA ki case asig Assistant Investigating Officer AIO oiriba Inspector Binod Bhagwan kadamna ngasi dagi auraduna nubit tara mangani ki judicial remand prayer tawraduna Special Judge NIA Manipur ki court ta puthoraki ba miosing adude Salai ki Managing Director amasung Smart Society ki General Secretary oiriba Elangbam Projendro amasung Salai ki Board of Directors ki member ni hariba Narengbam Biswajit ne drug sungbada mapung oina chenaba nupi amaga nupa amaga phagat pangamkhre Thoubal District Police na mayai ka basinja ki mayukta jangthilakba akanba lanjang ki sarka moina District Police ki apan team amana haukiba October 18 ki ahingda Thoubal District ki Moijingda Brown Sugar amadi mayai ka basinja sungpam thuwai kiba aduga mari lainana drug sungpam da mapung oina chenabani aiba nupa amaga nupi amaga phagat pangamkhre mayai ka basinjak sungbada chenabani haiduna pharaba nupa aduga nupi aduga Matei-manao ne makoi ani bong asi SP Thoubal gi office ta pawmi singki mamangda puthokladuna SP Thoubal Dr. S Ipomsana phongdokhibada District Police Thoubal na kanna honabadagi mayai ka basinjak sungpham adugi jumbu amadi mapu Moijing awang lekai dagi MD Kiamuden Elias Amuthi sahi kunraga mari apopa MD Hayadali police na phana bu khonadun lakhibani mahak numit kya ni mantri pukri amade okhulna singba mafam kya da lot rabagi tungta mayumda leire aiba pau phangbadagi ngarang numidang phagat pangam khibani aduga Kiamuden gi loina bi athotpi sahi kuntra surabina ngasi phagat khibani MD Kiamuden gi aseng bamayumdi Thoubal district ki phonrei maning lekai dagi ne
aduga hojik am haki loinabi athot pigi mapam moijing awang lekaida lam ama leiraga leibane AUBB amaga truck amaka thongkainabada Mioi manga Sire aina police na ngasi phongdokre police official amana phongdokpa mathung ina Thoudok adu ngarang numidang Kota district ki Dikot police station area da thokibani magna haiki Kota Siopur state highway da atopa gari 1dagi Hengatnaba Hotnabda truck amaka thongkainabaduda SUV adugi driver amasong passenger manga aruba phibam da sokhe asok pasing adu kudakta manak nakpa hospital amada pukatki adubo doctor sina makoi manga mag sina purakle aina laukhoki aina magna phongdokle official duna aike ASUV adugi driver yaona Leikhidaba Mioi manga mag Siopur district dagine accident adugi matung truck adugi driver Youkhre adubo truck adudi phajile aina magna phongdorakle aroibada content sing asege maroiba pawkhara asipa pawdamjariba Manipur local news YouTube channel amadi Facebook page asidagi Yengbiri pupnam pupathaga jari loidana channel asina dum takana rabadi subscribe like and share to bakau biganu punamapu amukana thaga jari